ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯨꯅꯨꯡꯒꯤ ꯂꯤꯛꯂꯥꯡ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯂꯕꯤꯗꯨ ꯂꯣꯡꯖꯝꯅ ꯏꯀꯣꯛꯅꯣꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯁꯅꯥꯒꯤ ꯉꯥ꯫ ꯃꯇꯝ ꯑꯃꯗ ꯉꯥ ꯐꯥꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯃꯨꯗ꯭ꯔꯗ ꯏꯟ ꯈꯣꯟꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯗꯨ ꯌꯣꯜꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯏꯟ ꯈꯣꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯏꯟꯗꯨꯗ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯔꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯅꯥꯒꯤ ꯉꯥ ꯑꯃ ꯂꯛꯂꯝꯃꯤ꯫ ꯉꯥ ꯐꯥꯕ ꯅꯤꯄꯥ ꯑꯗꯨ ꯌꯥꯝꯅꯁꯨ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯍꯔꯥꯎꯕꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗꯤ ꯉꯥ ꯑꯗꯨ ꯅꯤꯡꯊꯧꯗ ꯀꯠꯂꯕꯗꯤ ꯅꯤꯡꯊꯧꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯔꯛꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯁꯅꯥꯒꯤ ꯉꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯁꯪꯍꯜꯂꯝꯂꯒ ꯉꯥ ꯐꯥꯕ ꯅꯤꯄꯥ ꯑꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯉꯥ ꯐꯥꯕ ꯅꯤꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯃꯁꯜ ꯈꯔꯒ ꯂꯣꯏꯅꯅ ꯉꯥ ꯐꯥꯕ ꯅꯤꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯁꯅꯥꯒꯤ ꯉꯥ ꯂꯩꯍꯧꯐꯝ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯏꯟ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯉꯥ ꯑꯗꯨꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯎꯕꯗ ꯉꯥ ꯐꯥꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯉꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯊꯨꯅꯃꯛ ꯃꯍꯥꯛꯅ ꯉꯥ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯁꯨ ꯃꯅꯥꯏ ꯃꯁꯜꯁꯤꯡꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, "ꯀꯗꯥꯏꯅꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯁꯅꯥꯒꯤ ꯉꯥ ꯍꯥꯏꯕꯗꯣ?" ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯨꯡꯁꯤꯔꯕ ꯉꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯑꯩꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯅꯩꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ? ꯀꯅꯥ ꯂꯩ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯕꯣꯔꯥ ꯈꯥꯎꯗ ꯍꯟꯖꯤꯜꯂꯒ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯂꯪꯊꯈꯣ." ꯉꯥ ꯐꯥꯕ ꯅꯤꯄꯥ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯅꯤꯡꯊꯧꯗ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯇꯥꯕꯤꯈꯤꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯒ ꯕꯣꯔꯥ ꯈꯥꯎ ꯑꯃꯗ ꯍꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛꯇ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯉꯥ ꯐꯥꯕ ꯅꯤꯄꯥ ꯑꯗꯨ ꯏꯁꯤꯡ ꯏꯄꯥꯛꯂꯣꯝꯗ ꯌꯦꯡꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯗꯒꯤ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯊꯔꯝꯗꯦ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯉꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯇꯣꯔꯕꯥꯟ ꯑꯃꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯇꯣꯔꯕꯥꯟ ꯌꯧꯔꯕꯗ ꯉꯥꯗꯨꯒꯤ ꯁꯛꯇꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯝꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯒ꯭ꯌꯥꯟꯁꯨ ꯃꯥꯡꯍꯜꯂꯝꯗꯦ꯫ ꯃꯇꯨꯡꯗ ꯉꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎꯅ ꯉꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯇꯥꯎꯅ ꯑꯩꯕꯨ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯇꯣꯔꯕꯥꯟꯁꯤꯗ ꯂꯦꯞꯂꯒ ꯑꯩꯕꯨ 3 ꯀꯧꯔꯛꯎ꯫ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥ ꯑꯗꯨ ꯏꯁꯤꯡꯗ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯌꯥꯎꯁꯦꯟꯕ ꯅꯤꯄꯥ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯃꯇꯝ ꯈꯔ ꯌꯥꯎ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯌꯥꯎ ꯁꯦꯜꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯤꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯗꯨ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯕꯨ ꯃꯔꯣꯜꯗꯤ ꯊꯣꯛꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯃꯔꯣꯜ ꯊꯣꯛꯍꯟꯕ ꯉꯝꯂꯕꯗꯤ ꯃꯤꯑꯣꯏꯗꯨꯗ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯇꯥꯎꯕꯨ ꯂꯥꯏꯕꯛ ꯌꯦꯡꯅꯤꯡꯗ꯭ꯔꯣ?" ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯏꯕꯛ ꯌꯦꯡꯅꯤꯡꯂꯝꯃꯤ꯫ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯔꯣꯜ ꯊꯣꯛꯍꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧꯗ ꯃꯈꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯃꯨꯛꯇꯪ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯔꯣꯜ ꯑꯃꯨꯛꯇꯪ ꯊꯣꯛꯍꯟꯖꯒꯦ." ꯅꯤꯡꯊꯧꯅ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛ ꯂꯥꯏꯕꯛꯇꯤ ꯌꯦꯡꯖꯧ,
ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯉꯨ, ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯂꯥꯌꯦꯡꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯅꯁꯥ ꯑꯉꯥꯡ ꯑꯣꯜꯍꯟꯕ ꯌꯥꯔꯦꯀꯣ꯫ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯈꯪꯖꯔꯦ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯒ ꯂꯣꯏꯅꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯩꯐꯝ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯔ ꯂꯥꯞꯇꯛꯅ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ, "ꯃꯖꯥꯏꯕꯦꯝꯃ, ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ." ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ, ꯑꯗꯨꯒ ꯆꯪꯂꯛꯎ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯅꯣꯝꯂꯝꯃꯤ꯫ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯍꯥꯟꯅꯅ ꯊꯥꯗꯨꯅ ꯂꯩꯔꯝꯕ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯇꯞꯅ ꯐꯝꯊꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯖꯥꯏꯕꯦꯝꯃ, ꯑꯩ ꯋꯥꯔꯤ ꯑꯃꯇ ꯂꯤꯖꯒꯦ, ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯒ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯝꯃꯤ, "ꯃꯖꯥꯏꯕꯦꯝꯃ, ꯑꯩꯒꯤ ꯋꯥꯔꯤꯁꯤꯗ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ? ꯁꯅꯥꯒꯤ ꯉꯥ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤ ꯎꯠꯂꯨꯕꯗꯨꯔꯥ?" ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯥꯎꯕꯒꯤ ꯃꯑꯣꯡ ꯎꯠꯇꯨꯅ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯑꯋꯥꯐꯝꯗ ꯇꯥꯈ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯍꯤꯡꯅ ꯊꯝꯂꯝꯂꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯍꯥꯏꯒꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯈꯅꯥꯎꯗꯒꯤ ꯆꯥꯎꯔꯕ ꯂꯤꯜ ꯑꯃ ꯆꯣꯡꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯨꯅꯃꯛ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯂꯤꯜ ꯑꯗꯨ ꯃꯇꯨꯞ ꯀꯌꯥ ꯊꯣꯛꯅ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯇꯞꯅ ꯇꯞꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯄꯤꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯈꯨꯗꯣꯞ ꯑꯁꯤ ꯄꯨꯗꯨꯅ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯎꯠꯄꯤꯔꯨꯔꯣ." ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯖꯔꯝꯃꯤ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯈꯨꯗꯣꯞ ꯑꯗꯨ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯈꯨꯗꯛꯇ ꯃꯅꯥꯏ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯂꯥꯛꯂꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯃꯆꯥꯅꯨꯄꯤꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯊꯃꯣꯏ ꯄꯦꯟꯖꯈꯤꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯁꯚꯥꯗ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯦꯞꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥ ꯅꯨꯄꯥꯅ ꯂꯩꯅꯕ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯅꯅꯕ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯇꯒꯤ ꯃꯅꯨꯡꯗ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯁꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯗꯨ ꯑꯑꯣꯡ ꯑꯑꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃꯗꯤ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯍꯥꯛ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯂꯥꯏꯔꯕ ꯏꯄꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯂꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ." ꯋꯥꯐꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯅꯁꯨ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯇꯥꯎ ꯉꯥ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯍꯨꯝꯂꯛ ꯍꯟꯅ ꯃꯇꯥꯎꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯨꯅꯃꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯉꯥ ꯑꯗꯨ ꯑꯆꯧꯕ ꯏꯊꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎꯅ ꯑꯩꯕꯨ ꯀꯧꯕꯤꯔꯤꯕꯗꯤ ꯏꯇꯥꯎꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧꯒꯦ?" ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯅ, "ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯁꯣꯝꯒꯤ ꯇꯣꯔꯕꯥꯟ ꯐꯥꯎꯕ ꯄꯨꯕꯤꯔꯝꯃꯨ." ꯈꯨꯗꯛ ꯑꯗꯨꯗ ꯆꯥꯎꯔꯕ ꯉꯥ ꯑꯗꯨꯅ ꯃꯁꯥꯃꯛꯇ ꯇꯣꯡꯍꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯇꯣꯞꯄ ꯇꯣꯔꯕꯥꯟ ꯇꯝꯅ ꯄꯨꯕꯤꯔꯝꯃꯤ꯫ ꯇꯣꯔꯕꯥꯟ ꯍꯦꯛ ꯌꯧꯕꯒ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯩꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯂꯦ꯫
ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯝꯂꯕ ꯑꯃꯣꯠꯄ ꯐꯤꯖꯦꯠ ꯁꯦꯠꯄ ꯅꯤꯄꯥ ꯑꯃꯈꯛ ꯁꯃꯨꯗ꯭ꯔ ꯃꯄꯥꯜꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯕ ꯉꯥ ꯐꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯅ ꯎꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯄꯣꯛꯄ ꯃꯄꯥꯗꯨꯃꯛ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯔꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯇꯨꯡꯗ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯍꯟꯅ ꯆꯨꯞꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯃꯄꯥ ꯃꯆꯥꯒꯤ ꯂꯥꯏꯔꯛ ꯈꯥꯡꯄꯣꯛꯁꯪꯂꯣꯝꯗ ꯂꯥꯛꯃꯤꯟꯅꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯃꯈꯩ ꯀꯥꯏꯊꯣꯛꯂꯒ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯉꯥ ꯐꯥꯕ ꯅꯤꯄꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯅ ꯉꯥ ꯐꯥꯕ ꯆꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯗ ꯏꯁꯥꯅ ꯏꯖꯕ ꯁꯩꯔꯦꯡ ꯑꯃꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯍꯤꯡꯅꯤꯡꯉꯤ ꯑꯩꯗꯤ꯫ ꯍꯤꯡꯅꯤꯡꯉꯤ ꯑꯩꯗꯤ ꯑꯆꯨꯝꯕꯅ ꯋꯥꯌꯦꯜꯂꯤꯕ ꯙꯔꯃꯒꯤ ꯂꯪꯂꯕ ꯃꯩꯔꯤꯅ ꯊꯃꯣꯏ ꯈꯨꯗꯤꯡꯗ ꯉꯥꯜꯂꯤꯕ ꯍꯤꯡꯁꯥ ꯂꯩꯇꯕ ꯂꯝꯗꯝꯗꯨꯗ꯫ ꯆꯥꯛꯇꯥꯅꯤꯡꯉꯤ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯔꯨꯕꯇꯅ ꯇꯨꯡꯂꯕ ꯂꯝꯆꯠꯀꯤ ꯑꯅꯩꯕ ꯌꯥꯎꯗꯕ ꯑꯄꯨꯝꯕ ꯕꯦꯚꯥꯔ ꯇꯥꯎꯗꯕ ꯑꯔꯪꯕ ꯏꯄꯥ ꯑꯗꯨꯗ꯫ ꯍꯤꯡꯅꯤꯡꯉꯤ ꯑꯩꯗꯤ ꯂꯥꯏꯔꯕ ꯄꯥꯃꯦꯜ ꯍꯧꯗꯕ ꯏꯅꯥꯛ ꯈꯨꯟꯕꯝ ꯎꯖꯥꯎ ꯂꯩꯇꯕ ꯚꯤꯈ꯭ꯌꯥꯔꯤꯒ ꯅꯤꯡꯊꯧꯒ ꯃꯥꯟꯅꯕ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯇꯝꯄꯥꯛꯇꯨꯗ꯫ ꯍꯤꯡꯅꯤꯡꯉꯤ ꯑꯩꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡ ꯂꯥꯟꯄꯨꯡ ꯈꯣꯟꯖꯦꯜ ꯇꯥꯗꯕ ꯁꯥꯟꯇꯤꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯈꯤꯛꯂꯤꯕ ꯊꯃꯣꯏꯕꯨ ꯏꯪꯍꯟꯕ ꯂꯝꯗꯝꯗꯨꯗ꯫ ꯍꯤꯡꯅꯤꯡꯉꯤ ꯑꯩꯗꯤ ꯊꯋꯥꯏꯒ ꯅꯨꯡꯁꯤꯅꯕ ꯀꯩꯒ ꯁꯖꯤꯒ ꯀꯨꯟꯃꯤꯟꯅꯕ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯁꯥꯟꯅꯃꯤꯟꯅꯕ ꯑꯀꯤ ꯇꯨꯖꯨꯡ ꯂꯩꯇꯕ ꯁꯪꯁꯥꯔꯗꯨꯗ꯫ ꯍꯤꯡꯖꯅꯤꯡꯉꯤ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯃꯣꯏꯗꯒꯤ ꯆꯦꯟꯊꯔꯛꯄ ꯂꯥꯏꯖꯅ ꯏꯃꯥꯒꯤ ꯈꯣꯡꯌꯥ ꯆꯥꯝꯂꯤꯕ ꯏꯔꯩꯕꯥꯛꯀꯤ ꯅꯤꯡꯊꯤꯔꯕ ꯂꯩꯀꯣꯜꯗ ꯂꯩ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ꯫